ꯃꯤꯁꯄꯥꯎꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏꯊꯦꯡ ꯀꯨꯟꯖꯁꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯤꯈꯥ ꯄꯣꯟꯕ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥ ꯉꯥꯡꯕꯗ ꯄꯥꯔꯇꯤꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯨꯒꯥꯂꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯀꯌꯥꯒꯤ ꯃꯤꯡ ꯊꯣꯟꯕꯒꯤ ꯂꯤꯁ ꯑꯃ ꯆꯥꯏꯅꯥꯅ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯤꯑꯣꯏ 4 ꯉꯁꯤ ꯅꯧꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯪꯂꯛꯈ꯭ꯔꯦ꯫ ꯅꯧꯅ ꯆꯪꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯤꯒꯤ ꯑꯦꯛꯁ MLA ꯑꯦꯂꯥꯡꯕꯝ ꯆꯥꯟ, ꯋꯥꯡꯒꯣꯏ ꯑꯦꯁꯤꯒꯤ ꯑꯦꯛꯁ ꯀꯦꯟꯗꯤꯗꯦꯠ ꯁꯒꯣꯜꯁꯦꯝ ꯑꯆꯧꯕ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯃꯨꯁꯨꯒꯤ ꯑꯦꯛꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅꯥꯝ ꯍꯦꯃꯟꯇ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯑꯦꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ TH ꯗꯦꯕꯦꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯗꯦꯕꯗꯠꯇ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ, CWC ꯃꯦꯝꯕꯔ ꯉꯥꯏꯈꯥꯉꯝ, MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯧꯖꯤꯛ CLP ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯤꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯤ ꯑꯣꯏꯅ ꯈꯟꯗꯕꯒꯤꯔ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ MPꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯕꯁꯤꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯈꯥ ꯄꯣꯟꯕ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯟꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯒꯗꯕ ꯃꯤꯍꯨꯠ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯄꯨꯊꯣꯛꯂꯤꯕ ꯏꯟꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯤꯔꯦꯞ ꯑꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯔꯦꯞꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤ ꯈꯔꯅ ꯁꯦꯜꯅ ꯂꯩꯗꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯁꯦꯜ ꯂꯧꯗꯨꯅ ꯆꯍꯤ 5 ꯑꯩꯈꯣꯏꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯑꯁꯤ ꯌꯣꯟꯊꯣꯛꯄ ꯇꯣꯛꯂꯁꯤ ꯑꯃꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯚꯣꯇꯤꯡ ꯔꯥꯏꯠ ꯑꯁꯤ ꯃꯥꯡꯍꯟꯒꯨꯝꯁꯤ, ꯑꯐꯕ ꯃꯤꯔꯦꯞꯄꯨ ꯃꯤꯍꯨꯠ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯜꯕ ꯇꯧꯈꯤꯒꯅꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤꯅ ꯋꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯀꯔꯤꯃꯐꯥꯎꯕ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯦ, ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ इलेक्शंसदा आउटर अमसुंग इनर स्टेट हाना चलुरिबा थारिबा करीबता फोंदोकपा हाइबा ngandaba करिगिनो ऑनरेबल प्राइम मिनिस्टर मणिपुर दा चटपियो हाइबा ngandaba एपॉइंटमेंट नंबर लौसु ngandaba मसीना ताइबसि करिनोबा कै मणिपुर लेबा प्रजा सिंगसु तबदा लेबा प्रजा सेक्शन कम्युनिटी खुदिमकसे मसी मी ओइना लबिरबा INCꯒꯤ इनर मणिपुर पार्लियामेंटरी कॉन्स्टिट्यूशन की मिरेप ओरिबा प्रोफेसर डॉक्टर बिमोल अकोइजमना फोंदोरकपदा मणिपुर की थेंखांग कयादा मणिपुर कायदनबगी इहौ कया थेंगनख्रबा मतुंग कुमजा लिसिंगनी अमदा मियोय 19 की पुंसी मांगखिबा मतम अदुदा मणिपुर कायबा यारोय हाइना लारंबा मिसक अमनी चही कुल हुमदोयगी मतुंगददी इमांगदा मणिपुर कायबदौना तादुना लेरबनी चही लिसिंग कया लेरक्लबा मणिपुर असिदा हौजिति कांगपोकपी चुरचांदपुर फावबा लानबा यादबा अमदी मणिपुर की मफमसिंगदा इनिंग तमना चटपा फावबा ngамदबा अपुनबना याइफरी हाइना लाउरगा मणिपुर मचेत मचेत ताबगुमना इमांगदा लेरी हंदकी मतंग असिदा अखोय हौगत हौद्रबा तारबदी हौगतलगा चटपा ngамदरोय था 13 हेलबा इरांग असि लोइसिनबा ngамदबगी लोइसिनदबा नते लोइसिनलोइगी हाइना लोइसिनदबनी लोनेना हौजिकी इरांग असिदा कुकी पुमनमक ताइनगुमसी अखोयगी मणिपुर थुगाइनिंगबा तोखाइ तानिंगबा पॉलिसी अदुदा ताइनगदबनी फुरुप मसेल अमगा हुनदुना लेरिबासी डिवाइड एंड रूल पोलराइजेशन सपोर्ट तौबगी थौंग अमनी हंदक पांथोकदोरिबा इलेक्शन असिदा हानगुम चकचा हाइजानबा सेलना बोट खोमबदा चटकदबा ओइरबदी लमदम असिदा खोंगजोमदे पेट्रिक डे पांथोपगी मथौ तारि हाइनसु फोंदोखी टेरिटोरियल इंटीग्रिटी कायबा यारोय अखोय सकम कायबा यारोय हाइरमदी
Jadi kulung do imatung da kai be ya we ko kai na do tuai na singar ko kamu do mani handa da chakkarwara hai bo di ona de na ba iman da kai be ko na ta na le ko ya simani ai da to jo ne example di da ba machine ki frame da le ka manu da le do machine di kai da le mani jadi di singani handa le di hai da sida Pak Gubernur ini tarifah mereka furuk na, dengan pun bilang ya, kaya apa, pegawai saya kaya bilang ya, kaya apa, macam ni. 2001 tadi mitra ipan si berkaya berhai itu ada lima, jatuh dah kena tinggi, mulai jatuh dah kena tinggi, curah pun jatuh dah kena tinggi. Congress Party na electoral politics ta base tauba thabak kaya tauruba amadi vote ka nabagi mityeng luba sina hojik thok liba irang asigi maru hulambani haina Bharatiya Janata Party gi spokesperson M Asni Kumar na haikre wafam asinga si niti ai pai chothek liba thambal sangnen da pangthukiba paugi mifam amada wafam asi fongdok aduna Asni Kumar na hai hojik CLP gi leader amasu oiriba hana gi chief minister Okram Ibobina ngarang Manipur da BJP na hidden agenda amaga lunena supnam sasan tauri haina yumpham yaudabo wafam sing adu BJP na akanba mongda condemn tawi haiki Okram Ibovina chahi 15 Manipur gi chief minister oiramba matamda mahaka leiminaramba MLA fawba mahaka unnanaba hotnabada awaba oiki mahakna chief minister oiringai matamda Manipur gi miyamda piramba chaitheng ngasi fawba kawba leitri mara laijadraba lamdam masigi nupa kaya ama tongan ba ek panchinduna Phaba punba taukiba amadi Manipur da thokliba irang asigi waroshin ama puraknaba hotnabada Bharatiya Janata Party gi luchingba singalonena Manipur da leiriba miyamga punna hotnaminaraba matamdata ngamgani Congress Party na matam khudingmakta thokliba irang asi loishinduna chawkhatpa ingtapa lamdam ama puraknabagi mahotta makhogi oiba tonganba politics tawtna leiri loinena India gi Prime Minister Narendra Modi na Parliament mifamda Manipuri conflict asigi matangda wafam kaya fongdokhiba laikre adubu miyamna conflict asigi matangda Prime Minister na wafam amata fongdokti haiba wafam asi tasingna nungaiti haina so fongdokhi ai mut sinjaraga ngarang Congress sai tarama chimisora Sri Ibovina ai wafam ase ko yabangamai masi maram suksa sate mahangna praise ta hai wafam asi maki sahi tarama ngagi amna Sanglaba political experience ang sumagi lidis do madulay habi mamitade mana wang ki wasi yamna akoi makung phada mi mana ngam sa mani mahak taseng na mahak hai wakum kidam masi ko brothers da partner reject of jari masi for this man to rejected and hajage Thasta pangthokadoriba Lok Sabha mikalda mirep oriba sing akhanaba paudam ama RPI Athawale gi mirep oriba Maheswar Thongnawjamga unatuna mahagi wakalon sing fongdorakli Manipur film taibangda miyamna sakhangnerba actor ama oiramba haujikna politics da khongda duna lakadoriba Lok Sabha mikal thengnabagi sem sariba Maheswar Thongnawjam miyamgi thajaba manghaloi haibagi achetpa firep amaga loinana miyamna ahanba priority ni party na secondary ni karigumba miyamgi dama wangangbada party na athingba pireklabadi kudakta party dagi tokani fongdorakli wangangba khaktagi di thabak oina utpana aigi achepa firep ni haina fongdokpaga loinana aikhoigi paumiga akhanna unaba amada handaki Lok Sabha mikal asida khwaidagi Naha candidate oriba Maheswar Thongnawjam na hai center da Manipur gi damak mating leiba rajniti gi thabak thoram kaya thoram yam watle masidagi thauraga lamdam masida thokliba wathok asida aikhoi punchinaba yade haibagi pandamda punchinbagi khongsit ama chathaba horaki tasengna mikhal thengnagani haibagi damak miyamda politics tawba khongsit ama oina tawkhibasu nate tawgadoriba election asi lamdam masida thokliba irang asiga matang di chade khalabasu democracy chatpa lebak amagi tawdaba yadaba ama oina pangthoklakpa asida lamdam masigi miyamna paliba BJP lengak amadi opposition oina leiriba Congress da thajaba leitre miyamgi demak mihut ama oina center da thengnanaba wafam kayadagi mikhalasi thengnaduna khulai ama oina siznaduna miyamgi mit kipi kanghanaba amadi solution proknabagi wakalon amada mikhal asida thoklakpani fongdoki Karigumba Maheswar miyamgi mihut ama oina khalaklaba matamda pangthokadabagi matangda hangbo wahangda mahakna hai thokliba lan asina maram oiraga
sokhallaba lamdam asigi miyam ngasi su relief camp singda awaba kaya khangduna leiri makoi sing ngasi mahausa go makoi gi yumda hanjil hanba sina ahanba thabak oina pangthok pagalonina santi puraknaba thabak pakhatkani fongduki RPI Athawale gi hojik paliba BJP ga ideology mani amadi alliance ama oiriba sina maram oiraga miyam na ngangnariba tongan tongan wafamgi matangda sengdok aduna mahakna hai RPI Athawale Party Neutral Party amakhakni lengak paibada yaubagi wani ideology manaba leite party asidi karigumba Congress na lengak semnaklabasu alliance oibasu yai amadi BJP ga oibasu yai tawbatabu party asidi neutral oiba maramna lamdam asigidama parliament puthokpa haibasidi thawtang oigani fongdoki Lunina party asigi lusingbana iramdam asigi matangda wangangbada ngasi phawba athingba amata pirak paletri kariguma pirak pathoklabadi khudakta tokani party na aigidi secondary ni prajamiyam yautna lengak leba yaroi maramasna prajamiyam na ahanba priority ni fongdoki lamdam masida oidiba tangdu leitadaba sibo mahausa gi punsida amuk hanjil hanba amadi relief camp ta leriba kayabu masa gi mayumda amuk lehenba haiba sina pandam oiraga thingnagadoriba mikhal asida lamdam asigi miyamna isiana pirakliba symbol kolom masin asida pot pibiduna lamdam asigi damak thabak tawnanaba thawdang sinabiyo fongdorakli ani se ngakmina se karino senja thumja aikoi election da sen piraga mayam pangdana ba to sima ngakmina rasi amana kaino aranda propaganda sandokna ba mi thadu ibe mayam se si mayok ta su akoi irei chama se akoi napak tan na sili se si propaganda to ibe mayam se thingda mo na mi ne se si ani sitang thingba matamda free and fair election tawda mapung pha gadra na khalleme adu mayam tang free and fair election taw na mo na bada baba madai se ite mayam na pulak na sawa piraga handak election city harau mai natabanina akoi irang sigi lotion da pambai mo idori benina sida mayam pulang na punak na amat to ina support to ina sin haizari mayam kurumzari District Election Officer Tengnopol na sinduna ngasi Tengnopol District ki manung senba Khangsim Village amadi Aimol area singda systematic voters District Election Officer Tengnopol na sinduna ngasi Tengnopol District ki manung senba Khangsim Village amadi Aimol area singda systematic voters education and electoral participation campaign chathakre campaign ajuda khul singi kunja sing akoibagi voter sing maru oina voter naha sing thoraktuna saruk yaki training asigi ani shuba ground SP office complex Sandel district tasu senduna police officer sing da training piki Commissioner of Excise ki meeting makhada Bisnupur District Level Nodal Officer Oinam Surjit Singh amadi Excise Enforcement Team OC Excise Nambol amadi OC Moirang Excise Bisnupur na lakadoriba 19 suba Lok Sabha election ga mai lenena election gi mangoinena Bisnupur District ki Nambol AC ki area gi tonganba mafam singda mayai ka bachinjak sing yonba amadi chaba sing thiba humba gi thabak chathabada ngasi local DIC liquor sing chaurakna lupa lising kun mathoi chamanga muki yungau sing fagat pangam kre hari makha tan su lepna liquor drive jathakini haina so nodal officer oinam surjina phongdorakli Manipurda lising ani kulumdoi dagi kangloki wathok ama lerakpadagi ngasi lising ani kunmari gi marsta ase fawba loisinba leitna leiriba se waroshin ama purakpa tawduna MP election tawriba si sumdi haina lawi leibak asida misimina mayamna thokliba asi wakhainaba hotnabagi mahutta nathaiduna miyoibagi punsida election maru oi haina lauri haibada haimanba thokloi
India si democracy chetpa leibak ni hairusu ruling party na namfuda panba autocracy da leibak ni haidaba ngamloi lakliba MP election asi thinglubagi pangasu leijite thinglurabasu areba sifai mayam ama thajilakna namfuda election tawkini adubu democracy leibak citizen ama oina aikhogi hakki matung ina yaningdaba election asi chana khangna yaujadaba haiba sida lepatabani maram asina election di thingjaroi adubu aikhogi hakki matung ina election yaujaroi bot thada jaroi kanglu furup khaidna manipur gi miyambo nusiba miyoi singnasu Nungsiba miyamnasu vote yaufam thokte haina Moirang and surrounding village United Club Organization gi secretary na thadorokpa chair amana appeal tarokli miyam gi thabak toba maming leraba haurangbam hemango singha da Dalit Sahitya Academy Nepal na piba Bharat Ratna Dr. B.R. Ambedkar National Award Isingani Kunmari Panglakpa Social Worker Haurangbam Hemango Singhabo Kasar District ki Singarbon Part 5 ki Mahadeva Laibungda Lomi Marup Singarbon Kasar Assam na sinduna okpagi tharam pangthokre Masing yamlaba miyamna Haurangbam Hemango bu lambida okna tharam mafam phawa pudna laki Ngasi ki tharam asida National Award Haurangbam Hemango Singha Lomi Marup Singarbon Kasar Assam ki President Y. Brajamani Singha amadi Singarbon Development Association ki President U. Sauba Singh Singarbon Football Academy ki President G. H. Mohan Singh Singarbon Development Association ki General Secretary Yumnam Nodya Chan Singha Retired Teacher Y. Mani Singha Natya Bhushan Social Reform Dramatist Laukram Mangi amadi Retired Associate Professor Guru Yum Nerharina Mathang Sitna Chief Guest President amadi Guest of Honor oina Dais Funky Tharamgi Chief Guest oikiba National Haurangbam Hemango Singha asumna hai ngasi aibu asumna miyamna opiribasi yamna thagache haba wapam so phongduki Thornga Mailena Lomi Marup Singarbon Kasar Assam ki President Y. Brajamani Singhana haikibada miyam ki thabak toba maming leraba Haurangbam Hemango Singhada Dalit Sahitya Academy Nepal na piba Bharat Ratna Dr. B.R. Ambedkar National Award 2024 panglakiba Social Worker Haurangbam Hemango Singhabo Lomi Marup Singarbon Kasar Assam na ikai khomna utjaba oina thormasi pangtokpani haiki ki February ki tang marida mase asigi haiba keno se certificate se pipirak mase koi ki laikai ki yamna chaujaba nataba Lomi Marup Singarbon Part 5 baina koi maduna organize torga haibo jasi akhona aidi mai helipad keno dagi jiribam dagi akhona laidi mase oxyaduna akhoi purak laga ko Singarbon gi Mahadev like lampa keno ge khun mandir da maki opagi thoromama koi mayam changa pangthok ninabagi khudong chaba ngasi lojeri Jugali amana mahaki ministry bu kushuman hengatloi mare yetnabadagi ningai sangdanaba thokraba matung ministry gi yumda ministry adubu double barrel nongmain thabak takapna hatkre hari
थाजना थोपा थौदो अदो बिष्णुपुर पुलिस स्टेशन न कोनबा उपोपी ममांगदा खुंदारिबा शांतिपुर खुलदा ngarang थोखिबनी थौदोक थोफमदगी फंगबा पाउदा हाई लेखिद्रबा मियोय अदो बिहार की बारुनी डिस्ट्रिक्ट तगी सुरेश साहू चही 94 अपोपा रामसन चाहूनी हौजिकना नाचौदगी मैतै नुपी संगीता कौबी अमा युम्बान मिनदुना शांतिपुर खुलदा लेबनी हाइरी चेक की मिस्ट्री ओइना हौजिक लोटाक प्रोजेक्ट अवांग बाजार थबक सूरीबनी अदुगा महाकपु नोमैना कापलिबा मियोय अदुना महाकी मखादा जुगाली ओइना थबक सुमिनरिबा क्लासिफाइदगिनी लाइमयुम बीरेन शर्मा चही 58 कौई हाइरी बीरेन महाकी मिस्ट्री ओरिबा सुरेशता महाकी खुसुमन लुपा चामरी साबा यामंदे लुपा 400 छाव हाइबदा सुरेशना ngamloi लुपा चामरीदा सुबा ngamdraga लाक्लनु हाइना ngarang nungthil पुंग मरी मखाइरोम ताबदा निंगाई संदानकी हाइरी अदुगा नुमिदांग पुंग निपाल तारमदाइदा बीरेना डबल बैरल नुमई पुरकलगा सुरेश की थबाकता महाकी युमगी कोंथोंदा कापनी हाइरी नुमैना पालबा मतुंगदा सुरेश हॉस्पिटल दा पुरकपदा मतम खरा कानकी मदुदा इशु काहेना जतकी डिस्ट्रिक्ट हॉस्पिटल बिष्णुपुर पुखतना लाइकनबदा पुंग तरा खरा हेलकपदा थवा याउद्रे हाइना डॉक्टरना कंफर्म तौखिबनी हाइरी मिसी असिगी मतंगदा पुलिसना केस अमा रजिस्टर तौबगा लोइना पोस्टमार्टम तौनबगिदमा रिम्स की मोक्ता थमख्रे इम्फाल ईस्ट डिस्ट्रिक्ट की मनुंग चेंबा खेत्रिगांव एसिगी मार्चता की चेंग फंगले हाइबदु नुमित निनी की मनुंगदा कंप्लेंट तरुक्तबा तारबदी चेंग फंगले हाइना लौरगनी हाइना CAFN PD की डायरेक्टर रोबाचन आसेमना फोंदोक्रे ngasi taipa chuthekta leiba GIPR conference hall da pangthokiba pau infam amada wapam ase phontok aduna director Rawachan hai sahi asigi haukiba March ta gi 19 dagi hauraga AC khuding gi oina March ta gi chingnaba department asina order thokna chings sing transporter singna chingba haukibani Ketrigao AC gi su haukiba March kontra da DSO yauna transporter singna चिंगना लोड तौरीदा असेंबली अदुगी यामलबा मियामना चिंग अदु नमफुदा चिंकीबनी थौदो असिगी मतंगदा मार्च कॉन्ट्राक्ट अथिंगबदा इम्फाल ईस्ट पुलिस स्टेशन दा FIR अमसु तौख्रे हाइरी सेंग असि ट्रांसपोर्टर सिंगना चिंगदबनी MLA सिंगना चिंगदब नते ट्रांसपोर्टर सिंगी कॉन्ट्रैक्ट की मतम अदु मार्च कॉन्ट्राक्ट माथोइदा लोइखिबा मरमना नौना ऑर्डर अमा थोकलगा वाथौरिबा था अमगा लोइना लाकदोरिबा था सिंगी चिंग असि चिंगबा हौरगनी हाइकी March da Imphal East ki APS agency ki matam si loigre si loigre da MCC model code of conduct lab ngai da notice thuksa ra matung da tang tare ta gi tara ni thoi ko March ki mana ki chakki tha ni March tang tare ta gi 12 of the form alo wa APS agency ki sing form lo form hajin binaba matam ai media da picture matung da to gi bani marak sida मतम लोइरब मतुंगदा यामना नुवाइदब थुबमदा इमालेबा की दमक कथोकजबा हाइबा थीम की मखादा पर्सनालिटी एंड टैलेंट डेवलपमेंट ऑर्गेनाइजेशन लाइनिंग थौ सनामहिलोब एसोसिएशन ऑफ वॉलंटरी ब्लड डोनर्स मणिपुर अमदी लोंजा अलेपा फाउंडेशन ना पुन्न खुसेमनदुना वॉलंटरी ब्लड डोनेशन कैंप गलुनिना IN organ donation camp amanga si sajiwada leiba babina blood center da pangthokre camp aduda mioi punna kuntra hembana EB bagalunna mioi yankai hembana organ donor tawgodori haina association of voluntary blood donors ki treasurer Kumarjit Charangthimna fongdorokli Kumarjit na hai ngasi pangthokliba camp asita singna mioi bagi punsibu kanbada achoba mating ama ohenba masigi mathakta mioi ama leitraba matung mahaki organ adu donor tarumduna kanakumba mioi ama punsi kanduna mapung faba punsi ama ohenba ngamlagani loina asigumba ke masi makhatana atopa mafam kya dasu pangthoki kani haiki amsing asida saru ga binaba apel stopse kino organ ga ai ji kan don don tong organ ai ga ju sorangna dum kunthra ma dum loina muk taw ni da hoju bokko ne di intri da mi tara ma ngam ti hawre ado kun muk tra ma kun muk mi ade da hawre ado mi la ka da ju wa ne ming Manipuri Students Federation MSF na iramdambu khangmin hausi haiba hiramda yumpham oidna state ki thakta pangthokpa ei ba wahang paukhum gi athoi ahen tanaba amadi written quiz competition ama pangthoklagani haina MSF Vishnupur District Branch ki President Khoiro Manglemba na phongdokre
ngasi Kwakaitel Thongnawjam Lekai da leiba MSF ki mayor Lushingda Imphal West, Imphal East, Kakching, Bisnupur amadi Thoubal ki President amadi General Secretary singi oiba apamepam amaga mailenena fongdokibani Manglemba nahai lamdam asigi mahairoi amadi naha singasi kunai asigi tungi yumbini apaba kunailon ama semgatnaba hotnabada chawna ahongba purakadoribani iramdam asigi inkalagliba naha singa meyai kaba chinjakta laisuduna masada amadi kunaida chaithing kaya pibatanadana lamdam asigi puari khangba walakli amadi kunaida thokliba wathok thodo wathok sing nainaba ngamhande kunai amada masak thokpa mahairoi ama oiba luchingba naha ama oiba haibasi akoibagi fibam ningtina khangba mathau tai haiki kun phabu ijagani aduga hojik leiba iram da masida thokliba nuaitraba thodok asi yengjaga lanjen naraklaba relief camp singda changjafam lojaduna leiba satra mahairoi sing yoinadi haiba registration form gi fee ase lojare aduga atei mahairoi sing yoinadi sumnatagi rupa 50 khak lojagani haiba competition asi Arunachal Pradesh ki mafam kaya gi maming thonbagi marisuba list ama China na thadorakre nangna thadorakliba mafam kuntra gi list achi mi amadagi chatnaragani hairi Chinese Civil Affairs Ministry na ahanba list adu lisingani tarata thadoraki maduda Zangnan gi mafam taruki ming yauri lisingani kunmathoida mafam 15 gi ming yauba anisuba list thadoraki madugi matong ming Taramatho yauba list amasu lisingani kulhumdoida thadoraki Prime Minister Narendra Modi na Arunachal Pradesh ta lakpada China na yanindaba phongdokibani fit lising tara humdoi wangba mafamda saba Sela Tunnel PM Modi na leibak miyamda kathukibani tunnel aduna tawangi mafamsingda all weather connectivity pigani hairi Kejriwal bu Tihagi jail da number 2 thamnaba tharang tawri Delhi government ki deputy chief minister oinamba Manish Sisodia di jail number 2 da thamnibani Delhi ki court amana chief minister Arvind Kejriwal bu April 15 fawba judicial custody da thamnaba thakre Enforcement Directorate custody da Kejriwal thambagi matam loirna special judge Kaberi Bawe Jana mangda Kejriwal laki atei bandi gumna nungtigi ayuk pung taruk makhai tarak pajak Kejriwal hawatlaga pung taruk kamri nifuda cha amasung double ruti machet ani pi hari ayuki iru maithajaba loiraba matungda idi custody dagi Kejriwal na Delhi government ki thabak thoram chalaibagi thabak tawi hari arebda moriba paw amu hanna Mikapon ba hainadaba aikoi mikapon gadabi saruk sikibana saruk jam hena fai haina o ibobina fongdokre miyam gidama wangang bata party na athingba piriklabadi khutakta party dagi tokani haina Mahesh Thongnawjam na fongdorakli Jugali amana mahaki mystery nomaina kapna hatkre Loina Arunachal Pradesh ki mafam kaya gi maming thonbagi list ama China na thadorakre ngasigidi image paudam pijaba matang asida losinjari meeting tabiri singbo amuka hana kunjari